ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯃꯨꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯥꯏꯕꯤꯅ ꯑꯉꯥꯡ ꯎꯅꯕꯗ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯉꯥꯛꯀꯤ ꯑꯃꯁꯨꯡ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯌꯦꯡꯕ ꯆꯠꯄꯗ ꯑꯌꯦꯠ ꯑꯄꯟ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯂꯅꯥꯏ ꯑꯉꯥꯡ ꯎꯅꯕꯗ ꯅꯨꯄꯤ ꯑꯃ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯧꯗꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯣꯡꯗ꯭ꯔꯝ ꯅꯤꯡꯉꯣꯜ ꯊꯧꯗꯥꯝ ꯑꯣꯡꯕꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯑꯦꯂꯥꯏꯁ ꯑꯕꯦꯝ ꯆꯍꯤ 23 ꯃꯄꯨꯔꯣꯏꯕ ꯊꯧꯗꯥꯝ ꯁꯟꯖꯤꯠ ꯀꯧꯏ ꯃꯍꯥꯛ ꯆꯍꯤ 3 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯂꯩꯔꯦ ꯑꯍꯥꯟꯕꯒꯤ ꯑꯉꯥꯡ ꯑꯗꯨ ꯁꯤꯖ ꯇꯧꯗꯨꯅ ꯄꯣꯛꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯄꯟꯕ ꯀꯌꯥ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ngasi ayuk pung 7:45 rom tabada masagi yumda masanupa ama laikai maibina pokhibani adubo pung 8 khre helakpa matamda bleeding torokpadagi ayuk pung 13 rom tarakpada laikanaba ngamdana laikhitabani hairi nauna unaba angang nupa masa adu district hospital Taobada treatment tawruraba matungda yumda tekta kaidana puta khre hain spauction makatana phungdurokli